ngarang thoki ba tawlo aina action sab sab action launa ba ai maming ma thas laujare suchoi sina ma gi hojik tawrno kambu do mayamna ayaba pibiragadi ai action choi na honja gi ngarang ahingda akoi gi isal cha imai nol singna kakmai khun gi akoi gi lambi thong sembagi koila thaba lorakpagi nungai da atang walking chatlaga isai nong mai ta dana khun si manung ni sam samna chacha matamda akoi Congress ki ni chingnaba kangmu kharana gari thaujilaga dhamka tawbiramba dukan thugai biramba aduga blank fire tawramba mesi yamna pen daba thodong amani yam kanna ninda tawi akhoi condemn tawi hairiba misak singsi akhoi matik sawa akhoi action lawna honagani ima indol chalcha sing chamna leijaba akhoi kakmayai gumba samjagraba khun thabai ingkhang sujar leijaba isam samjaba khungang sira changa khungang ni praja singbu kian khangan baibse mase khwaide awang mathak ta condemn tawum thwe aina kendra sigi MLA ama oina mirep ama oina yam wangna ai condemn tawjei Congress ki hainabi kian khongal laga vote loba mi fu cheiba dhamka tawwa masigi chatnabi se masi thadok matam oire aina tattana mayam su haijarisini prajar su appeal tawjaki buduni prem na kusina nungsina mayam na haijaraga sakot thorangi thawak paikhala ahal laman bebar tawai chal cha sing nungsibu laga kendragi manung leiba mipung khuding imung manung ne khalla kanda ama toina chaminara kanda vote phangadobani adu prajana su kariguma political party si pamgodobani adu Congress ki wakhan lot magi chanabi miyu kian khongon ba miyam marakta nongai kapsin ba phimu selaga hockey stick paira phu cheiba sigi se akhoi anakti akhoina masi thingani masi gum sugan tawlo haibase ai mayam su thamjage mayam khangbiramgani leader sigi matung ilibasing se si leader na tawbodogi mana ngangbodogi matung ina mkhoi inmani akhoi punglon gi matung ina jagoi sai haitna kui dana akhoi gi hanagi mantri MLA so ibiramba Congress ki mirepna ma imung da nupi angang sing khara phamalaga hai ki batabiramgani akhoi gi sreisra BJP की बहुत लेप करनी है ना थोड़ी नुपा से की फ्लैग सिंह खतपदा मी गिरी चीफ मिनिस्टर बिरियन गिरी राजनाथ सिंह लाए विश्वजीत किदना अदू लाए अदा लाए आईगी हाईबदी ओके नहीं की दसो कांग्रेस आई सरकार पाजित रखसो हाँ नगी चीफ मिनिस्टर और मखलो मयाम लाए अदू माँ की तेरी कराम लाख पीदी है ना हाईबी की बताबी रमनी आइना हाइजे नहीं दी नशा की हाँ वाबीरो BJP की दमक तो यंग वाबीरी बाई की दमक तो वाबीरी सिकरी की नो आइना हंजनी से हाँ नहीं ना हंगे की बात ओइद बंगांग में लेपो सलुंगम कोयलास तारे सलाम कट के नहीं है तो कट के दर कलो इधर तो खुम्बी हुआ है थैरो थमगा सिंह ओइद बंगांग ना ले बस यामी काय नहीं नहीं हुजिक्ति उबीरा मनी पृथ्वी की मनुना ख्वारी चावरवा लेबाक सिंह मनुना अमोरे भारत की मतिक मगुन ले भारत की नंबर 2 ओइरेबा अनि सुब ख्वारी चावबा अदुमा BJP की सो नंबर 2 ओइरेबा सरकार की नंबर 2 ओइरेबा अमित शाह जी ना लागा मा खक्तना तबा तोंगान तोंगान मिनिस्टर कया अमा स्टेट की प्रेसिडेंट यावना अदुगा अखोई हेमंत बिश्वा शर्मा जी चीफ मिनिस्टर ऑफ असम की चीफ मिनिस्टर मणिपुर की चीफ मिनिस्टर यावना लाखरे अदु होजिक कदोबा तारे आइना हंजनिंग से होजिक लाखरे लाखतेरो लाए होजिक करी दोबा तारे हाइबसे हंजनिंग है अदुना ओइदबो ngang बि तोपिरो मयामदा कातु कारण ngang सिरान तुरान तौरगा ओइदबो ngang भोट खोमबा कियन खंगन में थबक से तोपिरो भोट कागे हाइरगदी ओइदबो ngang तोपिरगा प्रजा की नुंसीबा लाइतलारा मयाम अवाना उबीबा आहलमन बेबार तोबा आहलमन सिंग अवार पा येंगीबा खुंगंगी सोथरीबा लंबी थोंग इसिंग माइसिंग मई इसिंग येंगबीरा कांदा प्रजा नुंसीनरा काना भोट कागदबने हाइबा वाई से आई नुंसीजरबा आई इनाव कांग्रेस की मिरेपता आई थमजगे अखोई नुंसीना लेमिनसे भोट सुमने लेपियो काना सोनबियो अतोप मीगी वाबीरुगनो प्रसार तौबीगनो फतो वाखलना भोट खोंगे जो खनबी गनो कियन खोंगला भोट खोंगे जो खनबी गनो हाइबो वाई खरे से आई कांग्रेस की वर्कर खुदिंग मक्ता कांग्रेस की मिरेप तई थमजगे ngasi nong magi कांग्रेस की द सपोर्ट तौबीरमा वर्कर कया वोटर कया ना कायरा थोपीरई से करिगनो हाइबसो मुन्ना अमतंग तिनजोला खंधबियो हाइना इ थमजगे थैंक यू Irang sagat pa, umay kapag
khakdagi dukan khallaga thugairami dukan ahum kamyagi dukan ahum lay aduda aigi dukan na hena songna thugai birami atopa ani amaju thugairami aduda natana akoina maira paibi thokpa matamda akoi chongdana phandana haraudana nungaidana tawjabani aduda kandadaju nongmai makhon tai nongmai kapthelami oi lai lakpa kandasida asolomdagi gari ama ani ama mamai onjalaga lai solomdagi gari ama lai aduda mayam akoi mayamdi koila tharabani na thong sabirabani na ana khalaga maira paibi mayam je piran paidana chongdana phandana lai matamda moigi gari ji khama ga lai re ada khama ga lai besida moigi akoi wakhandana hairo lomgi parjagi isini nausing oiroboi ningi ado hairo ki parja isini na oiboi ningbani na akoi de akoi na chongi ba phali basing do yengjari mane na adum khanjai ado khanja besida kham kumal lagtre gari sida gi mi kana gumam ta kumaktre de moina chatke haibagi horon ju amta piraktre bani na akoi gi oiramane haina khalleraga adum mayam je adum chongdana phandana tawbani aduda sukum kumal lagta badida aigi nupa tawdem manglem jaw sing maitaina changaga gari sida yenguba matamda hairiba iyanupa roman yaurami iyanupa ni roman haise malom dagi ni adagi khoirom dagi manipur aina akoi sida mache maigi mama je akoi kamyai ningoni masumana dhapsu tawbiraganu akoi shanti oina laiba khungangni yamna pangjaba yamna chamjaba khungangni adu amaga yamna nungsinana arei leita hangto hangjin tawraga chaminaraga leijaba khungangni yamna picture raga su adu adumana nongmai makhon tawdana dhap tawdana kiba khangbaje tawhan birakanu haiba